ꯆꯥꯅ ꯁꯦꯝꯕꯗ ꯁꯥꯁꯤꯗꯤ ꯍꯥꯎꯅꯤ ꯑꯗꯨꯒꯗꯤ ꯈꯪꯗꯦꯗ ꯌꯥꯝ ꯐꯖꯩ ꯃꯣꯏ ꯑꯦꯔꯤꯌꯥꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯃꯥꯏ ꯇꯧꯅꯤꯡꯉꯦ ꯀꯃꯥꯏ ꯇꯧꯒꯦ ꯇꯧꯗꯣꯏꯅꯦ ꯕꯣꯕꯣꯛꯀꯤꯁꯦ ꯅꯝꯕꯤꯒꯦ ꯇꯧꯕꯅꯤꯗ ꯀꯥꯏ ꯆꯠꯇꯣꯏꯅꯦꯕ ꯏꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯟꯅꯕꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯨꯒꯦ ꯕꯣꯕꯣꯛꯁꯦ ꯌꯥꯝ ꯐꯖꯗ꯭ꯔꯣ ꯑꯗꯣ ꯃꯥ ꯐꯤꯁꯦ ꯃꯃꯥꯏꯅꯦꯗꯤ ꯄꯨꯔꯛꯄꯅꯦꯕꯀꯣ ꯑꯗꯣ ꯁꯪꯒꯥꯍꯜꯂꯒꯦꯅ ꯕꯣꯕꯣꯛꯇ ꯐꯖꯕ꯭ꯔꯥ ꯍꯥꯏꯕ ꯌꯥꯝ ꯐꯖꯩꯗ ꯑꯗꯨꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯑꯩꯈꯣꯏ ꯊꯥꯕꯜ ꯆꯣꯡꯕ ꯁꯥꯔꯤꯒ ꯁꯦꯠꯄ ꯐꯖꯔꯝꯒꯅꯤ ꯏꯆꯥꯅ ꯚꯤꯗꯤꯑꯣꯒ ꯅꯝꯕꯤꯔꯝꯒꯅꯤ ꯑꯗꯨꯒꯗꯤ ꯈꯪꯗꯦꯗ ꯑꯗꯨꯗꯤ ꯅꯣꯏ ꯐꯖꯩ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯍꯦꯟꯖꯜꯂꯛꯄꯩ ꯋꯥꯅꯤꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯕꯗꯣ ꯑꯗꯨꯗꯤ ꯎꯍꯧꯗ꯭ꯔꯃꯤꯅ ꯈꯪꯗ꯭ꯔꯦ ꯌꯥꯔꯕꯣ ꯑꯩꯕꯨ ꯀꯦꯔꯤꯁꯤꯕꯨ ꯌꯥꯔꯕꯣ ꯌꯥꯔꯦ ꯑꯗꯨꯏꯗꯤ ꯅꯪ ꯅꯥꯆꯣꯝ ꯉꯁꯥꯏ ꯍꯦꯛꯄꯗꯣ ꯆꯤꯜꯂꯕꯣ ꯁꯤꯜꯂꯦ ꯇꯨ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯏꯆꯥꯅꯨꯄꯤꯒꯤ ꯃꯃꯥꯟꯅꯕꯤꯒꯤ ꯃꯌꯨꯝꯗ ꯆꯠꯆꯔꯨꯒꯦ ꯑꯗꯨꯒ ꯃꯐꯝꯗꯨ ꯌꯧꯔꯀꯥꯟꯗ ꯃꯌꯥꯝꯗ ꯑꯃꯨꯛ ꯀꯃꯥꯏꯅ ꯂꯩꯒꯦ ꯍꯥꯏꯕꯗꯣ ꯑꯃꯨꯛ ꯍꯥꯏꯖꯔꯛꯀꯦ ꯆꯠꯂꯨꯒꯦ ꯃꯌꯥꯝ ꯂꯥꯛꯑꯣ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯆꯥꯏ ꯃꯐꯝ ꯌꯧꯁꯜꯂꯛꯑꯦ ꯌꯥꯝ ꯐꯖꯩ ꯃꯣꯏ ꯑꯦꯔꯤꯌꯥꯁꯤꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯅꯤ ꯏꯪ ꯂꯥꯎꯔꯗꯅ ꯃꯐꯝꯁꯤ ꯊꯣꯡꯅ ꯐꯖꯈ꯭ꯔꯦ ꯌꯦꯡꯕ ꯅꯨꯡꯉꯥꯏꯈ꯭ꯔꯦ ꯑꯁ ꯃꯣꯏ ꯖꯒꯥꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅꯤ ꯄ꯭ꯔꯦꯝꯂꯇꯥ ꯍꯣꯏꯒꯤ ꯂꯩꯐꯝꯁꯤꯗꯤ ꯁꯤ ꯅꯥꯜꯂꯗꯅ ꯌꯥꯝ ꯐꯖꯩ ꯌꯧꯔꯕ꯭ꯔꯥ ꯌꯧꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯄ꯭ꯔꯦꯝꯂꯇꯥ ꯍꯣꯏꯒꯤ ꯃꯐꯝ ꯌꯧꯔꯦ ꯏꯆꯥꯒꯤ ꯏꯆꯥ ꯄ꯭ꯔꯦꯝꯂꯇꯥꯅ ꯂꯥꯛꯅꯤꯡꯉꯤꯁꯦ ꯌꯥꯝꯅ ꯏꯁꯣꯔ ꯂꯥꯛꯇꯧ ꯃꯥꯟꯗ꯭ꯔꯦ ꯀꯌꯥ ꯐꯖꯒꯗ꯭ꯔꯥ ꯐꯖꯅ ꯀꯜꯂꯤ ꯌꯥꯝ ꯐꯖꯅ ꯀꯜꯂꯤ ꯂꯛꯁꯃꯤ ꯂꯥꯛꯇꯧ ꯃꯥꯜꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤ ꯏꯆꯥꯗꯤ ꯍꯥꯏꯐꯦꯠꯇꯪꯗꯤ ꯌꯥꯎꯒꯦꯗꯧꯕꯅꯦ ꯈꯪꯗꯦ ꯃꯝꯃꯦ ꯃꯁꯣꯝꯗ ꯄꯥꯡꯊꯣꯛꯀꯦ ꯂꯥꯛꯑꯣ ꯅꯨꯡꯁꯦꯟ ꯃꯃꯥꯡ ꯂꯥꯛꯑꯣ ꯕꯕꯨꯀ ꯅꯨꯡꯁꯦꯟ ꯑꯝꯇꯪ ꯌꯦꯡꯊꯣꯛꯁꯤ ꯂꯥꯛꯑꯣ ꯋꯥꯎ ꯌꯥꯗꯦ ꯃꯥꯗꯤ ꯑꯉꯥꯡꯗꯤꯅꯦ ꯑꯍꯟꯒ ꯂꯩꯃꯤꯟꯅꯅꯤꯡꯗꯕꯅꯤ ꯐꯖꯊꯣꯛꯈ꯭ꯔꯦꯀꯣ ꯐꯖꯩꯌꯦ ꯒꯝꯂꯥꯒꯁꯤꯒꯤ ꯑꯩꯅ ꯄꯥꯏꯕ ꯀꯛꯄ꯭ꯔꯥ ꯌꯦꯡꯉꯣ ꯌꯦꯡꯉꯛꯑꯣꯀꯣ ꯐꯖꯩ ꯅꯨꯡꯉꯥꯏꯅ ꯂꯩ ꯏꯆꯥꯒꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯎꯔꯁꯨ ꯃꯊꯛꯇ ꯑꯃꯨꯛ ꯀꯥꯒꯦ Bố nangis pun ang sabi yo. ꯉꯥꯏꯈꯣꯗ ꯃꯤ ꯚꯤꯗꯤꯑꯣ ꯂꯩꯍꯧꯕꯅꯦ Kaya. ꯏꯠꯇ ꯂꯩꯍꯧꯋꯦ ꯕꯦꯒꯇ ꯂꯩꯍꯧꯕꯅꯦ ꯕꯦꯒꯇ ꯂꯩꯍꯧꯕꯅꯦ ꯑꯩꯒꯤ ꯐꯣꯟꯁꯦ ꯊꯣꯛꯈ꯭ꯔꯕ ꯑꯅꯤ ꯂꯩꯕ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯅꯨꯡꯉꯥꯏ ꯐꯖꯅ ꯂꯩ ꯌꯥꯝ ꯆꯥꯎꯏꯅꯦ ꯀꯥꯒꯁꯤꯡꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯂꯩꯅꯤ ꯌꯥꯝ ꯐꯖꯅ ꯂꯩꯌꯦ ꯅꯨꯡꯉꯥꯏꯅ ꯁꯣꯝꯗꯒꯤꯅ ꯑꯉꯥꯡꯁꯤꯡꯒꯤ ꯕꯦꯜꯀꯅꯤ
self-service. That's what we are for the. Na langi ka sendo ba mangi? ยังไงอันนี้เลยนั่งกันเลย 엄마 야다가 시아생 뭐 아타버니까 남부서에 cái hoa là có cái máy xem thì gì à máy một khung gì Hoa đi rồi, nên là một phần lấy cái hoa của mình. em không thấy em được máy hiền của em được rồi không nói nữa tôi thấy cái thảo và cả cái là có đồ ngày phải dậy em nè in na ngày nuôi phải tôi xem ngày này quả hai ngày cái đấy 손 대신 손 살지 저 사진 러시 좋아 Aiko. 사진들아 Fazabane mai adu lei myam kan. Maroi gyam thabane mai kadai lei gre nangi Manipuri maroi myam akhoi maroi myam. Cái này yên thùng cái vai yên ngủ với cái cắt cái đấy. 시리 cái nồi này khôi cái lại bị rụng ai biết cái nồi đồ 사진들어 시 히닥 수가나 버포 네 Fish though. This is lady. Cha badi yadam. 야다 브라네 시보 Yaudi yaram ne du khang de isu khang thi. 어 야. 시나타로 담반 살락堆吧 Thalo nga. 하라한도 파세이야나 nga 술래 버마레 또 nga 술래 또 파르게 얌 누아이 Manga ba. Se photo unta copy rakhe se. Hazara le 아들 스마나 진짜 스마나 아이 Fazal le ram badagi ko. 하라오 그래 방하다 하라오 그래 아시다 보니까 아빠 지는 khai gì cái nhau hả? Jai than pi than jai kayo. Mà đi Cái phone đó đây mà cặp cái đi. phơi dầm Phone du de ama lấy copy. ấy lấy chứ u bra chạy đã làm cái này gì lấy gì hoài gì Ấy cái nữa nồi pin mà chú được có cái lấy ngay cô. Fazabane mai si ke no se. Photos is 76. O si lei re manang ki apam ba lei du si lei tu. 오 신대가 나무지 신라이지 안 밤제기 나 어디 무시 홍우가 지안 파지 일단 나무시니 시다 지금 실라시라 아시데 레이지 뭐 공다 시에 Cái gì vậy? O de nam chin sang ro tu na lai gi ke no du de gi. 아이네 자네 라이 깔람바도 시다 भगवान 깔람바 से हमारा सिदा सिंथो ओके थंबाला गांगा आले हम हजवे वाले Nang smai do do ba. सिना आइना सिंजरपा सिना इचांग युमदगी लाई कटपदगी सिंजरिबा Cái tuần đó như này được video này. Video su nam ni photo su nam ni image yam phazai nam thok nei. Mấy cái gì đó. Se to do. Mathak ama di ya di lei ri bo mathak ti nam bam lei ri bo. hai về chỉ cái madras cái nó đi madras ở xuống cái cái lầm nó bao nhiêu phơi mà Thằng gì ăn này rồi đấy gọi được đâu. phơi rồi sao mama isin kita Cái tua mà. isin kita thắc chắc kì Hau do ma le thak to. yam súp hay bố đi bàn rồi isin kita có quả có gì ai đang nói có sao mình phải lấy hay Nên cho mơ cái đó. Ngasi dai khangau re noi ni video number dai horen ama lai ra ge ai iron wat pa. đi qua là cái gì doctor này đang qua là cái gì bố đi bàn rồi isin thấu hay mama thắc cái có Tho tho. mama sẽ 시대 쇼퍼도 손들도 통래 들어가디 아미 통로 많이 받아 सही gì cái lâu thôn này lão lão khai là cái lá xin phải gì nè xin cây nổ xin mình plan Cái ngủ hay là để xin con mình đợi cậu. xin phải gì nè chưa
ꯃꯅꯥꯁꯦ ꯑꯅꯤ ꯑꯍꯨꯝ ꯁꯨꯔꯕꯅꯦ ꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯃꯥꯟꯗꯦ ꯍꯥꯏꯕ ꯑꯁꯦꯡꯕ ꯄꯥꯝꯕꯤ ꯑꯁꯦꯡꯕ ꯄꯥꯝꯕꯤ ꯅꯦꯆꯔꯦꯜ ꯃꯥꯟꯗꯕ ꯑꯩꯈꯣꯏ ꯁꯦꯝꯕ ꯑꯁꯦꯡꯕꯒ ꯊꯥ ꯃꯥꯟꯕꯗꯣ ꯍꯣꯏ ꯑꯃ ꯃꯥꯜꯂꯦꯕ ꯐꯖꯩꯑꯕ ꯄꯣꯠꯁꯦ ꯆꯍꯤ ꯑꯅꯤꯃꯨꯛ ꯁꯨꯔꯝꯃꯅꯤ ꯑꯩ ꯀꯌꯥꯗ ꯄꯨꯔꯕꯅꯣ ꯃꯃꯥ ꯄꯨꯔꯦ ꯑꯥꯏꯀꯤꯌꯥꯒ ꯅꯨꯡꯉꯥꯏꯐꯝ ꯈꯪꯄꯣꯟꯇꯦ ꯑꯣ ꯑꯥꯏꯀꯤꯌꯥꯕꯨꯗꯤ ꯅꯨꯡꯕꯨꯗꯤ ꯅꯨꯡꯉꯥꯏ ꯃꯥ ꯋꯥꯏꯠꯀꯤ ꯄ꯭ꯂꯦꯠ ꯑꯣ ꯀꯩꯑꯣ ꯄꯨꯂꯞ ꯂꯩꯔ ꯊꯥꯡꯉ ꯂꯥꯛꯑꯦ ꯃꯄꯥꯟ ꯊꯣꯛꯎꯔꯁꯤ ꯂꯥꯛꯑꯣ ꯃꯧꯒꯤꯗꯤ ꯌꯥꯔꯦ ꯑꯗꯒꯤ ꯁꯤꯒꯤ ꯂꯩꯁꯤꯅꯤ ꯈꯨꯠꯂꯥꯏꯒꯤ ꯂꯩꯁꯤꯅꯤ ꯃꯃꯥꯅ ꯆꯤꯜꯂꯤꯁꯦ ꯌꯥꯝ ꯄꯥꯝꯃꯤꯌꯦ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣ ꯗꯨꯛ ꯃꯨꯠꯈ꯭ꯔꯕꯅꯤꯅꯀꯣ ꯂꯩꯁꯤ ꯂꯧꯕ ꯌꯥꯔꯦ ꯃꯃꯥꯅ ꯂꯩ ꯑꯃꯁꯨ ꯂꯧꯔꯦ ꯍꯣꯏ ꯐꯖꯩꯀꯣ ꯃꯥꯏꯁꯦ ꯐꯖꯅ ꯇꯧꯖꯩ ꯌꯥꯝ ꯃꯑꯣꯡ ꯇꯥꯅ ꯑꯗꯒꯤꯗꯤ ꯋꯥꯎ ꯍꯣꯡꯉꯨꯁꯤ ꯌꯦꯡꯉꯨꯅꯦ ꯌꯥꯝ ꯐꯖꯅ ꯌꯨꯝ ꯃꯅꯥꯛꯇ ꯍꯣꯡꯉꯨꯁꯤ ꯐꯖꯅ ꯊꯥꯕ ꯌꯥꯏꯌꯦ ꯈꯪꯉꯦ ꯍꯣꯡꯉꯨꯁꯤ ꯌꯦꯡꯉꯨ ꯑꯁ ꯆꯥꯕꯁꯨ ꯌꯥꯕ ꯀꯌꯥꯝꯗꯤ ꯐꯖꯈ꯭ꯔꯃꯣ ꯌꯦꯡꯉꯨꯁꯤ ꯍꯣꯡꯉꯨꯁꯤ ꯐꯖꯅ ꯌꯦꯡꯉꯨꯁꯤ ꯍꯣꯡꯉꯨꯁꯦ ꯀꯩꯅꯣꯗꯗꯤꯅꯦ ꯉꯥꯒ ꯊꯣꯡꯉꯦ ꯑꯗꯩ ꯍꯣꯡꯉꯨ ꯄꯥꯝꯕꯤꯁꯦ ꯀꯅꯥꯅ ꯊꯣꯡꯉꯦ ꯉꯥꯒ ꯑꯁꯥꯝꯗꯗꯤ ꯊꯣꯡꯉꯦ ꯉꯥ ꯄꯣꯔꯣꯡꯒ ꯍꯣꯡꯉꯨꯒ ꯊꯣꯡꯉꯦ ꯋꯥꯎ ꯑꯁ ꯕꯦꯝꯃ ꯂꯩ ꯈꯨꯐꯖꯁꯦ ꯑꯝꯇ ꯃꯃꯥ ꯍꯣꯏꯗꯤ ꯑꯁ ꯂꯩꯗ ꯉꯥꯎꯖꯕꯅꯤꯅꯀꯣ ꯋꯥꯎ ꯋꯥꯎ ꯐꯖꯩ ꯂꯩꯁꯦ ꯌꯦꯡꯉꯨꯅꯦ ꯑꯁꯦꯡꯕꯒ ꯃꯥꯟꯗ꯭ꯔꯦꯕꯣ ꯐꯖꯗ꯭ꯔꯥ ꯑꯁ ꯈꯨꯐꯖꯁꯤꯗꯤ ꯂꯩꯇ꯭ꯔꯦ ꯐꯖꯗ꯭ꯔꯣ ꯂꯩꯁꯦ ꯌꯦꯡꯉꯨꯅꯦ ꯐꯖꯩ ꯌꯥꯝꯅ ꯑꯁ ꯐꯖꯁꯤꯗꯤ ꯂꯩꯇ꯭ꯔꯦ ꯋꯥꯎ ꯐꯖꯕ꯭ꯔꯥ ꯌꯦꯡꯉꯣ ꯊꯣꯏꯕꯤ ꯐꯖꯔꯦ ꯂꯥꯛꯑꯣ ꯌꯥꯔꯦ ꯂꯥꯛꯑꯣ ꯌꯥꯔꯦ ꯂꯥꯛꯑꯣ ꯑꯃ ꯁꯨꯃꯥꯏꯅ ꯅꯦꯝꯅ ꯁꯥꯠꯄ ꯄꯥꯝꯖꯕꯁꯦ ꯑꯝꯇ ꯐꯪꯗꯕꯅꯤ ꯄꯥꯏꯕ ꯌꯥꯝ ꯐꯖꯩ ꯂꯣꯏ ꯐꯖꯩ ꯃꯣꯏ ꯁ꯭ꯋꯥꯏ ꯌꯦꯡꯕ ꯅꯨꯡꯉꯥꯏ ꯌꯥꯝ ꯐꯖꯩ ꯏꯃꯥꯅ ꯍꯦꯟꯅ ꯐꯖꯩꯗ ꯃꯩꯇꯩ ꯗ꯭ꯔꯦꯁꯇꯨꯅ ꯏꯐ ꯐꯖꯩꯁꯦ ꯂꯩꯔꯤ ꯃꯌꯥꯝꯁꯤꯗꯒꯤꯀꯣ ꯍꯦꯜꯂꯕ꯭ꯔꯣ ꯏꯃꯥꯅ ꯍꯦꯟꯅ ꯐꯖꯩꯁꯦ ꯇ ꯂꯦꯞꯄꯨꯁꯦ ꯐꯣꯇꯣ ꯐꯖꯕ ꯑꯝꯇ ꯀꯥꯞꯀꯦ ꯁꯤ ꯁꯨꯃꯥꯏꯅ ꯇꯧꯁꯤꯔꯥ ꯅꯠꯇꯦ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯂꯦꯞꯄꯨ ꯂꯩꯗꯩꯁꯨ ꯅꯪꯅ ꯍꯦꯜꯂꯦ ꯖꯒꯥꯗꯩꯁꯨ ꯅꯪꯅ ꯍꯦꯜꯂꯦ ꯐꯖꯩꯁꯦ ꯃꯃꯥꯅꯤꯅ ꯌꯥꯝ ꯍꯦꯜꯂꯕꯗꯣ ꯐꯖꯕꯁꯦ ꯃꯤ ꯂꯣꯏ ꯍꯥꯏꯔꯛꯇꯣꯏꯅꯦ ꯃꯃꯥ ꯈꯛꯇꯪ ꯅꯠꯇꯦ ꯃꯤ ꯑꯩꯉꯣꯟꯗꯩ ꯅꯪ ꯍꯦꯜꯂꯦ ꯂꯣꯏ ꯍꯥꯏꯅꯔꯕꯁꯤꯗ ꯃꯃꯥꯅꯤꯅ ꯍꯦꯟꯅ ꯐꯖꯔꯅꯤ ꯀꯥꯞꯄꯣ ꯑꯗꯨ ꯂꯥꯛꯑꯣ ꯆꯥꯆꯥꯒ ꯐꯣꯇꯣ ꯑꯃ ꯀꯥꯞꯄꯨ ꯂꯥꯛꯑꯣ ꯏꯆꯥꯅꯨꯄꯤ ꯀꯦꯃꯦꯔꯥꯃꯦꯟꯅꯦ ꯁꯤꯗꯩꯁꯤꯅ ꯑꯦꯕ꯭ꯔꯤꯗꯦꯒꯤ ꯀꯦꯃꯦꯔꯥꯃꯦꯟ ꯃꯌꯥꯝꯗꯣ ꯁꯤꯗ ꯂꯩꯖꯔꯦ ꯅꯪ ꯑꯁꯤꯒꯤ ꯀꯩꯅꯣ ꯍꯣꯡꯉꯨ ꯃꯔꯛꯁꯤꯗꯩ ꯅꯝꯃꯛꯑꯣ ꯁꯤ ꯌꯥꯝ ꯐꯖꯗ꯭ꯔꯣ ꯍꯣꯡꯉꯨꯗꯣ ꯍꯣꯡꯉꯨꯗ ꯅꯝꯃꯣꯏ ꯅꯪꯈꯤꯕ꯭ꯔꯥ ꯈꯨꯐꯥꯏꯁꯦ ꯊꯣꯏꯕꯤ ꯃꯈꯣꯡ ꯈꯔ ꯆꯪꯁꯤꯜꯂꯣ ꯃꯈꯣꯡꯗ ꯍꯣꯡꯉꯨ ꯄꯥꯝꯕꯤꯗꯨ ꯄꯥꯏꯔꯣ ꯃꯀꯥꯗꯣ ꯑꯩꯈꯣꯏ ꯑꯗꯨꯃꯥꯏꯅ ꯄꯥꯏꯕꯒ ꯐꯪꯖꯕ꯭ꯔꯥ ꯇꯣꯛꯁꯤꯔꯣ ꯄꯥꯏꯔꯒ ꯅꯠꯇꯗꯤ ꯌꯥꯗꯦꯀꯣ ꯕꯣꯕꯣꯛꯀꯤꯗꯤ ꯍꯣ ꯑꯗꯨ ꯌꯥꯏ ꯁꯥꯏꯗ ꯄꯥꯏꯇꯥꯔꯦ ꯅꯪꯗꯤ ꯁꯥꯏꯗ ꯁꯦ ꯑꯁꯥꯏ ꯌꯥꯝ ꯐꯖꯔꯦ ꯃꯃꯥꯅ ꯃꯣꯏꯒꯤꯗꯤ ꯂꯩꯁꯦ ꯌꯥꯝ ꯐꯖꯕ ꯁꯥꯠꯂꯦ ꯑꯗꯣ ꯂꯩ ꯈꯔ ꯍꯦꯛꯆꯔꯦ ꯑꯩꯅ ꯃꯅꯤꯄꯨꯔꯒꯤ ꯃꯃꯥꯅ ꯂꯝꯕꯤꯗ ꯇꯥꯔꯝꯕ ꯂꯩꯗꯣ ꯈꯨꯟꯖꯔꯦ ꯍꯦꯛꯎꯕꯗꯤ ꯃꯤꯒꯤꯁꯨ ꯁꯥꯠꯄꯅꯤꯅ ꯅꯨꯡꯉꯥꯏꯔꯣꯏꯅ ꯑꯗꯨꯒ ꯏꯆꯥꯒꯤ ꯒꯝꯂꯥ ꯑꯃ ꯁꯦꯝꯕꯤꯔꯝꯃꯦ ꯊꯝꯃꯨꯀꯣ ꯃꯃꯥꯅ ꯆꯠꯈꯤꯕꯣ ꯍꯞꯇꯥ ꯑꯃ ꯊꯝꯃꯨ ꯏꯆꯥꯅ ꯁꯦꯝꯕ ꯗꯁꯥꯁꯤꯗꯤ ꯍꯥꯎꯅꯤꯗ